Islam lining chatpa sengi senglaba kumhei Id-ul Fitr na lakpada MAMI Tv na Muslim ichininaw singda thamoi shengna yaipha paojel pijari. Senglaba kumhei asina lakpada Manipurda leiriba Muslim ichininaw singda natana kanglub khudingmak nungsi chanana leiminaba oirasanu haina MAMI Tv na miyamda makatana paojel pijari. Islam lining chatpa sengi senglaba kumhei Id-ul Fitr na lakpada Manipur gi Governor Laga Nation Manipur miyamda yaipha paojel pirakli. Yaipha paojel gi cherol amada Governor Laga Nation hai tha ama chumna Ramadan gi chakhen tha pangthoklaba matungda pangthokpa Senglaba Id-ul Fitr gi kumhei ashina ingtappa nungsi chanaba amadi machil mana oibagi mari hena cheshinbagi paojel ama piri. Kumhei asi pangthokpa matamda fataba wakhalon thadoktuna ngakpiba amadi Kautok bahaiba shina mamang tharaga amata oibagi wakhalonda kumhei asi pangtokse miyoiba kunai asi imung amatani haibasi ningsingduna punna ingna nungsi chanana hingminasi haina yaipha paojel gi cherol asina makatari. Islam lining chatpa sengi senglaba kumhei Id-ul Fitr na lakpada Manipur Pradesh Congress Committee MPCC gi President Kaisam Megasandrana Manipur gi miyamda yaipha paojel pirakli. Yaipha paojel gi cherol amada MPCC gi President K Megasandrana hai Kalakpa yengchinaba mihau chawba papki oiba thabak kayadagi ngakthokpa ngamnaba tha ama chumna chara henduna pungning indribu laksinduna thabum ama chara helakpa loiraduna nungairaba Id-ul Fitr gi thoram yumthong khudingda pangthoknaragani. Kumhei asina lakpada lamdam asida nungai yaifaba nungsi chanana hingminaba amadi tangdu leitaba lamdam ama oirakpa oirasanu haina cherol asina makatari. Islam lining chatpa sengi senglaba kumhei Id-ul Fitr na lakpada Manipur Legislative Assembly gi Speaker T.S. Satyabratana Manipur miyamda yaipha paojel pirakli. Yaipha paojel gi cherol amada Speaker T.S. Satyabratana hai senglaba kumhei asina lakpada lamdam ase yaipha nungaiba ama oirasanu loinana aikoi pumna magna Thaujal haiba khangkanba nungsiba amadi kanglo furup amata oina nungsi chanana leiminabagi gun sing saganaba honasi haina cherol asina makatari. Islam lining chatpa sengi senglaba kumhei Id-ul Fitr na lakpada Khetrigao Assembly Constituency gi MLA Senglurul Hashana Manipur miyamda yaipha paojel pirakli. Yaipha paojel gi cherol amada MLA Senglurul Hashana hai thabum ama chumna chara henduna Ramadan gi senglaba tha pangthoklaba matungda pangthokpa Eid ki kumhei ase kathokpa amadi isana isabu khangjanabagi kumhei ni. Senglaba kumhei asina lakpada kunai asida ichilina oibagi mari hena cheshinaba nungsi chanaba amadi tangdu leitaba purakpa oirasanu haina cherol asina makatari. Islam lining chatpa sengi senglaba kumhei Id-ul Fitr na lakpada United Committee Manipur UCM na yaipha paojel pirakli. UCM na thadorakpa yaipha paojel gi cherol amana hai kathokpa amasong minungsina yumfam oiduna pangthokadoriba Id-ul Fitr gi kumhei ashina lamdam asida leiminariba furip khudingmakpo nungsi chanana amata oina hingminaba oirasanu loinana Manipur gi apunbagi saktamda singnarakpa khudingmak punna thengnabada angamba pangal pibiba ngamba oirasanu haina ala mapuda thaunijari haina makatari. Islam lining chatpa sengi senglaba kumhei Id-ul Fitr na lakpada All Manipur Students Union MSUna yaipha paojel pirakli. MSUna thadorakpa yaipha paojel gi cherol amana hai senglaba kumhei asina lakpada furup kayana khundaminariba iramdam asigi furup singi marakta nungsi chanaba hengkatba watapadaba ingtapa kunai ama sembiba mapuna pinabiba oirasanu numit asina lakbaga iroinana lamdam asida khundariba Islam lining chatpa maitei pangal singna thengnariba awaba khudong chadaba sing koktuna nungaiba punsi mahing ama sembiba mapuna pinabiba oirasanu haina cherol asina makatari. Islam lining chatpa sengi senglaba kumhei Id-ul Fitr na lakpada National Students Union of India NSUI Manipur na yaipha paojel pirakli. NSUI Manipur na thadorakpa yaipha paojel gi cherol amana hai senglaba Id-ul Fitr gi kumhei ashina lakpada lamdam asida nungsi chanaba amadi ingtappa yaifaba lamdam ama oirasanu haina phongdorakli. Muslim sengi senglaba kumhei Id-ul Fitr na lakpaga ashiga mari lenana differently able oiba Muslim furup singda Manipur State Differently Able Development Society ki Secretary Thiam Dilip na kudolpot tamkhrei. Thiam Dilip ki maikadagi kudolpot sing adu Andhra Assembly Constituency ki manungda leiba Yaripok Tulihal Yaripok Ningthongnai Yaripok Changam Dabida leiba mafam singda differently able person singda kudolpot sing yantokhi.
Langatel Jila Parisaki Manung Chanelaiba Fundregi Yumthong Jama Pangi Yankhairomda Id-ul Fitr ga mari lenana ngarang social worker soibam ibetombina koina chatuna chana thangna polam sengkudol tamkhrei thoram aduda saruk yakiba soibam ibetombigi mapuroiba eskula viduna hai Islam lining chatpa singi senglaba kumhei ama oiriba Id-ul Fitr ga mari lenana ngamjaba kudol khara tambane kudol asibu khungi miyamna harau harau lokshin bibagi tamak thagatba phongtokli Wakata naso asigumba kudol ashi tambang amzage kumhei asina lakpada lamdam asida kundaminariba aikoi masalgi marakta nungsi chanaba tangdulaitaba amadi amaga mateng pangnaduna chawkhatpa hiramdam ama oinaba honaminarsi haina soibam kulaviduna makhataki yamba yamdaba mayamgi kumhei kida kudol tamjaba namjaba pibibasi sobu thagatsari it amuk lakti phawda maigi esda lebire funde esda lebiriba jinnausing tekta kaidana nungai apna panbinaba sorum khamda dua toke Islam lining chatpa singi senglaba kumhei Id-ul Fitr na lakpada Manipur Muslim Welfare Organization MMWO na yaipha paojel pirakli Id-ul Fitr ki kumhei asina lakpada MMWO ki President SK Wazisana yaipha paojel piraduna hai kumhei asina lakpada lamdam asida kundaminariba furup cha khudingmak amata oina nungsi chanana leiba oirasanu haina mahakna makataki Handa kisahi kiti mapuna Allah na ishorna kai thopi duna covid ki awabadagi khare khajik na thai biraga ngasi di mahausa gi punshida mu khalakle masisu makha taba punshida su asigum laba idki nungai ba numit kumhei asi mathang chahi de so sumai dana tek te kai dana ekoi pangthok ngamboi minasi matik magul leiraba asigum laba ramzan tha gi thama chupna sara henna islam lain chati ba maiti pangal singna ekoi dharma gi oiba chatna bibu ngaknaga asigum laba chakhin tha bu tek te kai dana ekoi mapung phana pangthok bikhiba amasung pangthok laba du gi award oina tofa oina khudol oina mafuna pibirak laba du laba id ki harauba festival kumhei tha se ekoi Fajana pangthok minasi kanagumani ki kumhei pangthok ko matamda ahenba nisha chasinduna ahenba chicha chasinduna aduga yenghai waidaba dress sesinduna aikoi kumhei harau ase lanna chalal gumsi It kumhei na lakpasida lamdam sida laiminariba chingtam amadi dharma jati ki khena balaitana nushinabagi mari hena cheshinduna santi oina panba lamdam oirasanu haina news networking body ama oiriba ipa group of news na miyamda yaipha paojel pirakli networking body ashigi founder president Saidur Maivamna kudek piduna thadorokpa yaipha charol asina hai haugiba chahi aniromdi covid-19 laichana maram oiraga miyam punduna itki thoram pangthokpa phangkidrei laichot khara chafaraktuna miyam puna pangthokadoriba itki thoram ashina lamdam sigi tongan ba fur mashal gi marakta nungshi chanabagi paojel piba kumhei ama oirasanu haina so charol asina makha tarakle Muslim singi senglaba kumhei Id-ul Fitr na lakpada Kangleipang Minority Welfare Organization KMWO Manipur na Manipur miyamda yaipha paojel pirakli KMWO na thadorokpa yaipha paojel gi charol amana hai senglaba Id-ul Fitr gi kumhei ashina lakpada aikoi masal gi marakta amadi iramdam kunai asigi marakta leinariba mari asi hena cheshinaba ingtappa hana shunaba yaudaba lamdam ama oirasanu loinana hauzik iramdam ashida pochai gi mamal tangkhatlagliba asigi awaba singsu pokpo oirasanu amaromda dukan famliba singna numit asigi khudong chaba lauduna pochai sing mamal hengana yonbiganu loinana Islam lining na yadaba thabak thoram amata pangthopiganu haina charol cinema khatari Islam lining chatpa singi hayeng pangthokadoriba Id-ul Fitr kumhei ga mari leinana ngarang changam dabi makha laikai da leiba wahida vanu gi lamjing makhada panchayat level committee changam dabi na sinduna chana thangna polam sing kudol tamkhrei changam dabi GP gi manung chana leiba Islam lining chatpa yumthong singda kudol tambagi thoram aduda sarugya khiba panchayat level committee changam dabi gi secretary Arif Khan hai Ramjan Thama chupna chara heluraba matungda pangthokpa kumhei asi pangthokpada kharata oirabasu mateng oinanaba wahida vanu na chana thangna polam sing kudol oina tambani haina mahangna makha thaki Delhi Association of Manipur Muslim Students Dams na sinduna iftar party ama hokiba April kontrada Delhi gi Mili Model School Campus Abdul Fazalda pangtokrai thoram aduda Delhi gi tongan ba University sing maru oina Delhi University Jamia Millia Islamia Ambedkar University MIT University da tamba Pangal Mahiroi sing amashung Delhi da thabak tawduna leiba myoi chanimo henbana iftar party asibu mapung phana sar yaki pangthokiba iftar party aduda mithunglen oina
Jamiat Islamic Hind Department of Dawa Karnataka ki Acting General Secretary Muhammad Iqbal Mulal, Jamiat Islamic Hind ki Assistant Secretary Muhammad Nayat Amadi, DAMS ki President Rafizuddin Bogi Sargyaki. Thoram aduda sarugyariba singna nusi chanabagi wakhalonda harau tayamna chaklen ama chaminaduna iftar party adubu mapung fana pangthoki.